Imphal West District ki manung chana leiba Hauraibi awang lekai dagi Basanti chahi Nifugani-pan amadi Lanchenbi chahi Mari mamang machagi misi yamna chingnaningai oiba mawongni maram aduna lengakna athuba matamda mishi asigi langla langjin puthokpiyo haiduna Joint Action Committee Against Unnatural Death of Basanti and Lanchenbi na sinduna ngasi Hauraibi Kangzaibong Community Hall da wakat mifam phamkhre loinana Mafam kayadagi lakpa mayra paibi ima event singi apunba mifam ama pangthoklaba matung JSC Against Unnatural Death of Basanti and Lanchenbi na Honorable Chief Minister da point ahum yawba memorandum amasu pishinkhre haide point sing aduda ngarang Imphal West ki Hauraibi Mayay lekay da famungda siduna layramba Basanti amadi Lanchenbi mama macha anigi chinganingay oiba misi asigi langla langjin athuba matamda puthokpiyu asengba langla langjin khangdruba phawba laikhidraba mama macha anigi asiba hakchang laudaba amadi misi asigi achumba wayal phanghanbiduna khunai asida nupi angangi oiba safe oiba mafam ama piviyu haina memorandum asida su palle Imphal West District ki manung chana leiba Hauraibi awang lekai dagi Basanti chahi Nifugani-pan amadi Lanchenbi chahi Mari mamang machagi misi yamna chingnaningai oiba mawongni maram aduna lengakna athuba matamda mishi asigi langla langjin puthokpiyo haiduna Joint Action Committee Against Unnatural Death of Basanti and Lanchenbi na sinduna ngasi Hauraibi Kangzaibong Community Hall da wakat mifam phamkhre loinana Mafam kayadagi lakpa mayra paibi ima event singi apunba mifam ama pangthoklaba matung JSC Against Unnatural Death of Basanti and Lanchenbi na Honorable Chief Minister da point ahum yawba memorandum amasu pishinkhre haide point sing aduda ngarang Imphal West ki Hauraibi Mayay lekay da famungda siduna layramba Basanti amadi Lanchenbi mama macha anigi chinganingay oiba misi asigi langla langjin athuba matamda puthokpiyu asengba langla langjin khangdruba phawba laikhidraba mama macha anigi asiba hakchang laudaba amadi misi asigi achumba wayal phanghanbiduna khunai asida nupi angangi oiba safe oiba mafam ama piviyu haina memorandum asida su palle